Manipurda ingtapa purakuna chawkhat khongthangda mai onsinbada mipum khudingmangda thodang lawminase governor Manipurgi culture nat amadi chanalon asigumna ningthiba laibak asigi atopa mafam amatada uba phanglaktre asigumba lamdam asida amuganna ingtapa purakuna chawkhat khongthangda mai onsinnaba hotnabada mipum khudingmangna thodang lawminase haina governor Anusuya Uike na phongdokre wafam ase Lainingthau Sanamahi Temple Board LSTB amade Manipur University of Culture MUC na sinduna tha asigi taraga mathoidagi hogduna numit taraga mangani chuma chathagadaba Rights Defenses of Sanamahizam Sanamahi Lainingi pokpa luhongba amasung korau nongga bagi thauramsing haiba workshop asigi saruk ama oina ngarang demonstration kam performance classes hogdokpagi thauramda athoiba mithunglen oina saruk yaraduna governor na phongdokhe haying khongbal ufong yumphamda leiba Lainingthau Sanamahi Sanglenda ngarang pangthokiba thauram aduda LSTV gi Vice President Vidyapati Senjamna thauram mapu amade MUC gi Vice Chancellor Professor Paunam Gunindrona akhanaba mithunglen oina saruk yakhe Lainingthau Sanamahi Temple Board ki kabui loisangna Governor bu Traditional Guard of Honor piduna lailangba yupan thaba made maiba chingba yauna natki oiba thauram paring pangthoktuna haudokiba thauram adugi saruk ama oina workshop asigi resource person singda certificate singsu yanthokhe thauram adugi athoiba mithunglen gi warol piraduna Governor Anusuya Uike na hai miyoi baga laiga samnaringai yelangwai matamdagi hawduna lairaklaba lamdam asigi yelho purup mitay singge laining ama oiriba Sanamahizam gi matangda nainaba thauram amada saruk yaba phangba simak laibak favane Manipur gi mapanda leiba mitay furup ki miyoi singna ngasisu Lainingthau Sanamahi yumthong khudingi latle maihawroldagi lairaklaba chanabi amade natsing mirol asina nainaba watpana tamna mangsilakbagum tawrakle asigumba chairak asida Sanamahizam amade Manipur gi chanalon nat amadi culture singbu yokatuna ngaknabagidamag LSTB amade MUC na workshop ki khongthang paikhalakpa simak singthaningai ne state asida governor oina lakpadagi uba phangliba lamdam asigi chanabe nat amade Fizet chakchagi oiba ningthijaba sigumna fajaba amata laibak asigi atopa mafamsingda uba phanglaktre miyoibagi punsirolda awaba khudongthiba nangba haibasidi soidrabane state asida thoganingdaba thogdok kaya ama thokre adubu ningthijabagi mapa naidraba Manipurda muganna ingtapa puraktuna chawkhat khongthangda mai onsinaba hotnabada mipum khudingmangna lokpham thokpa thodang lawminasi haina governor na makha tana phongdokhe